ꯀ꯭ꯋꯥꯊꯥꯈꯨꯜꯗ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯁꯤꯡꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯌꯥꯅꯤꯡꯗꯦ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯑꯔꯥꯝꯕꯥꯏ ꯑꯃꯗꯤ ꯃꯩꯇꯩ ꯂꯥꯜꯍꯧꯂꯨꯞ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ UNLFꯅ ꯄꯩꯁꯥ ꯈꯥꯏꯕ ꯌꯥꯔꯣꯏ IM ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯏꯅꯔꯗ ꯄ꯭ꯔꯣꯐꯦꯁꯔ AK ꯕꯤꯃꯣꯜ ꯑꯃꯗꯤ ꯑꯥꯎꯇꯔꯗ KS ꯑꯊꯔꯕꯨ ꯊꯥꯒꯠꯅꯕ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯕ ꯁꯨꯒꯨꯅꯨꯗ ꯀꯣꯟꯆꯥꯛ ꯊꯤꯐꯝ ꯑꯣꯏꯔꯛꯄꯗꯒꯤ ARꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯗ ꯒꯥꯔꯤ ꯂꯥꯛꯄ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀ꯭ꯋꯥꯊꯥꯈꯨꯜꯗ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯁꯤꯡꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯌꯥꯅꯤꯡꯗꯦ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯜꯈꯣꯟ ꯅ꯭ꯌꯨꯁ ꯁꯥꯔꯚꯤꯁꯇꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯀ꯭ꯋꯥꯊꯥꯈꯨꯜꯗ ꯊꯥꯈꯤꯕ ꯌꯨꯝꯁꯤꯡ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯀ꯭ꯋꯥꯊꯥ ꯚꯤꯂꯦꯖ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯟꯖꯣꯏ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯈꯨꯔꯥꯛꯄ ꯂꯥꯏꯁ꯭ꯔꯝ ꯏꯔꯥꯕꯟꯇ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯝ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯝꯗ ꯂꯩꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯥꯡꯖꯧꯅꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯜꯁꯤꯡꯒꯤ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯂꯩꯕꯒꯨꯝ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯄꯣꯁꯠ ꯑꯃ ꯍꯥꯡꯕꯤꯔꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯂꯩꯕ ꯉꯝꯒꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟ ꯅꯤꯡꯊꯧꯖꯝ ꯃꯅꯤꯍꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗ PDF ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯄꯅꯤ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯚꯨꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯍꯥꯏꯅ ꯃꯣꯜꯐꯩꯒꯤ ꯅꯤꯡꯊꯧꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯑꯔꯥꯝꯕꯥꯏ ꯑꯃꯗꯤ ꯃꯩꯇꯩ ꯂꯥꯜꯍꯧꯂꯨꯞ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯅꯥꯂꯩꯕꯥꯛ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯊꯧꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ITBB ꯐꯦꯔꯖꯣꯜ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯐꯣꯡꯗꯣꯛꯂꯤ ITBBꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 11ꯗ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤꯖꯣ ꯃꯥꯔ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯀꯨꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯅꯠꯇꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯆꯪꯂꯛꯂꯕꯗꯤ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯀꯅꯤ ITBBꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯁꯛꯄ ꯋꯥꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯁꯤꯡꯅꯔꯕꯗꯤ ꯆꯞ ꯆꯥꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯁꯦꯜ ꯈꯥꯏꯕ ꯌꯥꯔꯣꯏ IM ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯁꯅꯥꯂꯩꯕꯥꯛ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯅ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯐꯟꯗꯒꯤ ꯆꯥꯗ 10 ꯄꯤꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ IMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯤꯇꯣꯋꯤ A ꯁꯨꯋꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯏꯅꯔꯗ ꯄ꯭ꯔꯣꯐꯦꯁꯔ AK ꯕꯤꯃꯣꯜ ꯑꯃꯗꯤ ꯑꯥꯎꯇꯔꯗ KS ꯑꯊꯔꯕꯨ ꯊꯥꯒꯠꯅꯕ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯤ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯅꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ AICCꯗ ꯉꯔꯥꯡ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯤꯜꯂꯤꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯗꯤ ꯁ꯭ꯇꯦꯠꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯟꯅ ꯎꯈ꯭ꯔꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ
MLA oiramba Alfred Kangam S Arthurbu thaganaba ngarang phamkhiba MPCC gi luchingba singi mifam aduna warep lawkhibaga loinana AICC da makhoi ani gi maming recommend tawkhre hare hana minister oiramba Moirangthem Okendro gi Babuparada leiba yumda CLP gi luchingba O Ibobi yauna Congress ki MLA sing amadi MPCC gi Megachandra yauna maruiba miyoi kyana saruk yaduna pung ani ohum chupna khanarba matungda hairba mirep ani asi thaganaba AICC da MPCC gi maikaidagi recommend tawkhibani atopa pau amada Kanglup ani gi landa sathina sohalaba Sugunuda konchak thifam oirakpadagi AR na athingba thamkhre हाइरिबा पाव असि कंगलैपाकी मैरा न्यूज सर्विस तगी लौथोकजबनी ममांग सही 2023 की मे 3 दगी हौना लमदम मसिदा थोकलिबा कंगलुप अनिगी लान असिना खम थेंगना सोहलबा हाइबदी युम कै कया तुमना मै थाखरबा सुगुनु अमदी सेरौदा थफक सुफम नफम लैत्रबा मियोय कियाना संगसिलक्तुना अचौबा कोंचाक थिफम अमा ओइरकपदगी मफम अदुदा लैरिबा AR गी कांगबुना अथिंगबा थंबा हौखरे हाइरे पाव असिना हाई कुकी मिलिटेंट सिंगना मै थादोखरबा सुगुनु अमदी सेरौदा लैबा मितै खुलसिंग असिदा मफम कयादगी ऑटो अमदी 407 DI टाटा मचाना चिंबा कया तोंदना लाखपा मियोय कियाना कोंचाक थिबगी थपक असि सथरकपनी नोमगी कोंचाक थिबा मिसिंग यामखलकपदगी अंगकपा अमा ओइरखी मदुना मै चाहौदबा जिंगा अमदी अतै योटकी सरुकसिंग खोमबगी थपक असि मियोय किया मरुमना लाखतुना सथबा हौरखे मदुदा पोखाइदबा बोम चिंबा यावरमबदगी पोखाइदुना असोअपन नंगबा याय हाबगी चिंगनबा लैबदगी सुगुनुदा लैरिबा AR गी कांगबुना कोंचाक थिबा असि अथिंगबा थमखरे हारे पावसिना हाई AR गी माइकेदगी अथिंगबा थंबा लैरबसु हौजिक मियोय कियाना मखोयगी सेंथोक लंबी ओइनबगीदमक्ता कोंचाक थिबगी थबक असि लेप्तना चथरी मै चाखरबा योटेक थांगटेक अमदी जिंगगी सरुकसिंग अदु केजी दा लुपा 13 तगी 15 फाव पीदुना लैबदगी नोंगमदा योट मोन 10 कुन फंगबा ngamlabadi अचौबा सेनफम अमा फंगबा ngamबदगी कोंचाक थिबगी थबक असि लेप्तना चथरकपनी हाइरे अतोपा पाव अमदा लमलाई केंद्रदा गाड़ी लाकपा पैसा खाइबगी थबक तौखिबा लैते हारिबा पाव असि कंगैपाकी मैरा न्यूज सर्विस तगी लौथोकजबनी लमलाई केंद्र की मनुंगदा केंद्र असिगी मनुंगदा लैबा लुप अमतना तांखुलगी गाड़ी लाकपा पैसा खाइबगी थबक तौखिबा लैते हाइना लमलाई केंद्र विलेज वॉलंटियर फोर्स इम्फाल ईस्ट डिस्ट्रिक्ट कंगैपाकी चेरोल अमना हाइरे चेरोल असिना हाइ चलिबा था असिगी तांग 10 दा लमलाई प्लेग्राउंड पांथोखिबा फुटबॉल ग्राउंड अमा सेमगत सागनबा प्रोजेक्ट अमा हौदोपगी थौरमदा चीफ गेस्ट ओइना सरु याखिबा मणिपुर लेंगा की इकाई खुमनजरिबा चीफ मिनिस्टर एन बिरेन फोंदोखिबा लमलाई केंद्र की मनुंग चन्ना मरु ओइना इम्फाल उखुल लंबीदा मैतै फुरुपना तांखुल इचित इनाव सिंगदगी गाड़ी लाकपा पैसा खाइबगी थबक चथै हाइना फोंदोखिबदु अरानबा वाफमनी लमदाई केंद्र की मनुंगदा लैबा लुप अमतना अदुगुंबा थबक तौखिबा लैते अमरोमदा मणिपुरदा लैरिबा कना कनागुंबा लुप नत्रगा लनाय मियोय सिंगना लमलाई केंद्र की मनुंगदा सेनखाई थुंखाई की थबक अमता तौबिगनु हौजिक थेंगनरिबा कुकी नाको टेरोरिस्ट सिंगी मरी लेनबा थबक थौरम सिंगसु LKBBF की मरु ओइबा थौमी सिंगना हाना पाउ पीबियो हाइरे ngasigiде matang sida video sin losinjarage channel sibu nungsibidu na subscribe tausanbiyu haina ningsingjari thank you